Care with Compassion haiba thimgi makhada Makam Hospital and Research Institute linkhat khibagi sahi ama mapung pharakpagi First Foundation Day Megi tang kunhumdoida Hospital asigi Conference Hall Lungmai Bazar Noney District Headquarter da pangthokre. Thoram aduda Manipur Sarkargi Hills Areas Committee ki Chairman Sri Pouguilung, Namsaidai Peter Pamai, SP Noney amasung Reverend Sangai Longgangmai, RBCC gi Mission Board ki Chairman na mathang sidna Chief Guest of Honor amadi thoram adugi Speaker oina saruk yaki. Thoram aduda wa ngangloduna MLA D Gangmai na hai Noney jila asi anauba jila oijarasu sakphat thorangi lambi dadi khumang yana chatli haiki. Jila asida maru oina lambi thong matik chana semgatnaba thorang leire adubu PR na maram oiduna thabaksing mapung phana paikhatpa ngamdri. Mahakna makhatana hairaduna Makam Hospital phauduna chatliba National Highway 37 taba lambi ase athubada repairing tobirani haina thajaba wafam phongdoklamki. Loinana Hospital asigi damak life saving equipment yauba ambulance pinaba hotnarani haiki. Thoram aduda mathau ningthina tauba Hospital asigi staff singda mana mathum piduna ikai khunaba utkhi. Thoram aduda Makam Hospital and Research Institute ki Chairman Gonmai Kapunjok Henry Longmai Noney gi SDO ISL Christian Home yauna CSO gi leaders sing amasung dharma gi luchingba sing soruk yaki. Marak asida miyamda ana layengi sector da khudong chaba pibinaba sarkagi district hospital athubada semgat pinaba miyamna leingakta amuk hanna taksilakli. Jila asida sarkagi hospital amata laitaba maramna miyamna athappa mafamsingda layengba chanaribani. Maram aduna miyamgi khudong chadaba yengbiduna leingakna athubada district hospital ama jila asigi headquarter da priority bisista sembiba maram chai haina miyamgi pungningi wa phungdok nari. Hiram asigi matangda Longmai Bazar Noney da leiba mioi amana asumna phungdok lagli. Noney asi district headquarter ama oina hojik phaba primary health center natana basic health facility piba yaba institution ama phaba leitri. Ana layeng da yamna awaba nangnari matam kuina mapung phaba hospital haibadi district hospital ama thambiyu haibagi wafam ase appeal tawrakre. Aduna concern authority singna athuba matamda district hospital Noney da thambiyu haina miyamgi mihut sinna appeal tawjari. Cherak asida Noney jilagi anauba Chief Medical Officer Dr. Ajin Maringmaina charge lauduna puba haukre. Mahakna miyamgi suggestion amasung support lauduna jila asigi health sector sapkhatnaba angamba thakta honnagani haina thajaba thamlakdi. Nong thaktagi landarakpa yauna thohaningdaba thaudok sing thokpa matamda miyamna karamna sikshinna legidagi haibagi matangda civil defense mock drill ama haukiba Megi tang 38da Tengkongjang Higher Secondary School gi playground da pangthokhi. Drill aduda khudong thiba thorokpa matamda khudakki hospital semgatpa mi kanba first aid piba mai pumut muthatpa matamda kari seksin thaurang lokhakani haibani chingba miyamda maru oina mahairoi singda takpi tambikhi. Thoram aduda district administration amasung 19 Assam Rifles 86 Battalion CRPF district police ka punna sinduna pangthokibani. Thoram adu jila asigi SP Namsadai Peter Pamai ADC Steve Kafudang amasung atai district level officers singsu saruk yaki. Our nurses, our future, caring for nurses, strengthening economics haiba thimgi makhada International Nurses Day Noney PIC da haukiba Megi tang 30 da pangthokhi. District Police amasung District Child Protection Unit Noney na punna sinduna Child Marriage Free Bharat ki bike rally ama Longmai Bazar to Khumji Tree Oil Pump phauba Megi tang 30 da pangthokhi. Bike rally adu jila asigi SP Sri Namsadai Peter Pamaina flag off tawiki. Thoram aduda Protection Officer Kakhuran Pamai saruk yaki.